Ma'am Krumzari, adum yung briefs impact news ni impact news ki manung hunada wangum lalpa na ma'am taram noksari ngasi manung hada kanogadu with topic si role of Nagaland Chief Minister in the Manipur crisis havani. Hai topic si akun lakot rumam si maroina recently have tari haukiba Wednesday nimit yum sagation nimit tang kun mari sida Nagaland ki Chief Minister ne Furio na lusing duna koi vote Manipur sung Nagaland dagi koi gi Nagagi MLA sing have tari Manipur Nagaland MLA sing the Union Home Summit sa unakiba Union Home Summit sa unakima tang si maroina masi tuan ba media report sources matungina haiba unawasi dawari sana kipsi Nagagi peace process maroina leiba framework agreement na singba siam thuni yangsin na ba masiam thuni lochana matang da Union Home Minister taksan li habagi pawang phangi adoga amarom da hujik Manipur gi crisis mari leina koigi Nagagi su hostage crisis Nagam su ki mark hostage crisis so kiba adoga Naga emission tarukum su miatin hat kiba thogok si matang su Nagagi over justice su phangan na one da kharena yangsin na ba taksan bagi adoga report lei adoga lo na koigi India government sung ko ki militant ani mark leiba su agreement sing sisu koigi abrogate to view habagi wafam adom da taksin bagi pausu leiba adu hojik lai hom di taseng tasengna unakiba sung ba meeting asi tasengna koigi Manipur gi interest da Manipur gi leiba crisis haji losin no hona bagi interest da unakibra haibu hangam thokpa adu mathakta hojik si masi amrom da ton ba higi platform makta da zu ton ba koigi panel members sing phone to pum si NPF ki Nefurio si NPF ki leader moina party level da mokhoy unajaba pon moina dum urasu yai masi tasengna yam thoidokna sensitive oina logdar sui logdaba yabe angle so dum laigini hewa homduni adubo moromda laibi issue si sensitive oidaba yadaba section da su yadaba matang su laiba tare aduna live homdi Manipur gi crisis ki matang unabo targa di Manipur gi chief minister laiba Manipur gi chief minister Yunam Khemsan ma ki knowledge high meetings knowledge chawkibra ma gi ayabal yawra unakibra haibi question sima koi khangdaba aduna if chief minister Yunam Khemsan lusinga unaramba di yadabra haibi question ka su laiba tare aduna taseng masi matang si meeting si camp significant oi camp maru oiba meeting mo oi masina na abrom da Nagaland chief minister na taseng na Manipur crisis matang da taksen bo amta ga di Manipur crisis da Nagaland chief minister gi interest kai no doga market involvement market role si kadai fo yong na market thotang si yobagi have question kya ma lebe tare if market thotang si na Manipur crisis losen ho da yamna optimistic oiba yamna positive oiba bi da pu ta ga di madu su afaba koi miyam ne hena mateng pangsin ba ya pot mo oiba adubo masi success lo su ya da ba haiba pot nam lebini na kari future da kari akaiba lakadabagi have pot nam sulebani na have topics loko sabni have taring asig topics da kana nei gi damok ta impact news ki studio da langson level si ai gi yet thang level so za khraisam athoba vice president United Committee Manipur ni oza thobo ham tarang sari oza thobo hek thangna ni suba plan election birba oza and naranmi president Naga People's Union Infal ni oza ngam sto sari so panelist ai yet thang level oza Rinku Khumuksam editor Impal Times oza Rinku Pustarang sari yana question si ai oza ngaran mi la sake zangaran mi Union Home Minister unakiba meeting si Manipur gi crisis kamari leina ba OBI OWI habagi ton ba adum ba wahum kya leiri maroina si Naga gi interest unaba Mali habag wahum amsu khoigi koi sta phamam ba khoi mang gi panelist na phamam ba United Committee Manipur gi present my one form in phone to Musule. Aduga Ladiba state government, Marina Kemsan led government, Manipuri government, Sida Kogi Naga legislature singna confident Handarapa, Makogi government Siglong to responsibility is locked up the Morega, Kogi Union Home Minister Unavasapasida, Kogi NPF leader or Riva, Neferio, Galusing Satpagi, Adum, Wahum Somali, Home Stami. Masigi meeting si camp significant in Lowy, Zangarami Kamaita meeting. And with that impact TV go I want to invite to be Tama Itagachari and Nishubida. I Nakta Labi Lanction Biriba, Penalist Anibusho Ikaikumna Uchari, Home Shubida, Young Biriba, ladies and gentlemen, Miamusho, welcome to we. I see Ankarna Hangi Ibse. I want to find the Kumuai Tardi, Ecohujik, Manipur, Deputy CM Nakagi, Dick Pose, and Nephew recommend of me. Adana Hakumshu. One powder PJ man recommend of me. Aduga Kushim Jugo, man recommend or government Punkibini. Aduga ticket show, Manipur labor NPF Muheshi, if you're not recommend or opinion. Aduna, election show Mohipish Hate, Aduna, NPF ka, Nagaland NPFT Novtabni, some Novtabni, Aduna Mado equal opposition Tony Adite, Aduna Masidi party go in the Chatushi, Aduga Shida. Equay Miam the Conga of D. Equay Cookie me Trambri Paki Tamse, Ashimatang Kida, Nagaland geek
Baptist Christian Forum ko makhoi sida cookie na chalaga request aur ke kan khoi da hayal le ko yar de masi humanity ground da Christianity ni thatok piu hat pi no have je kan request to ke ba masi khoi kan san ne ko ani shubda ne firo jo ma yiro a chawam sana ke ba khoi Christian mission ni masi de hat pi no masi tut pi no masi kan biu have je request to ke ba aduna UNC na madu de advantage lawraga khoi gi mi hojiki truk hakki bese masi sanga kum kak pese action lo biu have ya da gi tamata ni firo se purong ni lawe ba ai wakhanda ai wakhane ko aduna makhoi urga asi matang taksin mani ne tae ba aduna masi athum dam da khoi na hai fit lo wa lo bidre Manipur gi naga MLA na ha fit lo bidre mai dei jam yam chai rit na action lo biu have je nagang da na have na te ba Manipur leba naga mai te action lo biu have ni MLA mantri opposition myam na hai rit na action lo te ba ado masi ekhoni yem kanda kuki imjang oina ui hojiki government je maramdi mi halle hat bangakte hakjang se kaga sagumna thonga mai nupianga kida pije hebje jingna reba ado asithi khatpada kriya kai leke masi logi mutungna masi action lokum to eba ado bugi sipau se ekhoi picture am phau de action lete aduna NPF ki mi miyamna aduga UNC na ko MLA singina Nagaland ki chief minister ta ai wakhanda masi chatlaga wakalaga home minister ta taksin mani haina ekhoi wakhanda doma intai ojana mi home minister ki site ki kari thajaba pirakpa antraga kari wari sana ki bagi sab chaba adu di ta de aina telephone ring tawe UNC gi manga taru ta loi switch off tawe ai contact line phangde okay aduna makhoi se meeting tawbra aeroplane tongbra khangde ngisi lakani haina di tai ko ado ngaran handi kari ngnam lo ai ngangna de ngisai se aingon de impact tv na adu matang ne haida ai call tawe ba ai contact line phangdi adu bu ai ngarang mrum panjin ge pawlo di mase khoi mi tru hakki se mase Manipur government na action che akan action thuna lokut ba asigi matang da ai khoi wakat pachat pani haina tae ba adu chuma mune lawe mram di ai khoi gi irang thok matam sida Nagaland chief minister sina cheng yang pi ku ki singda mai te di cheng biang phau pi bro naga da pi bro khoi di loin da to Nagaland gi khoi gi pack down da tangkul ki church am le rame Nagaland mi sing na mai tha bi ba ko hima de ko tangkul church le rame adi shu mai tha ba khoi ira shup thok che ki cheng ki yam phau pi de Nagaland gi government na Nagaland na adu bu hanthama sina gi thil li tan de khra pi re pirak pche ekhoi Dimapur da Kohima da Wakha da leiba naga ko tangkhul lengmei jeme mao pumei myam sina khaikalaga pure ba cheng chap myam che relief myam che madu Nagaland gi naga macha na pirak puna te ba Manipuri naga ko mokoi singsin sidi ekhoi mine na pirak pi wane ba aduna mase ekhoi Nagaland gi misna hoi awabu ta nga da kansan le bisi phai aduna humanity ground mi hat pi no have you pay cheng pi shu pay adu cheng pi phe ekhoi naga da di ni firo no pi di khangdri kuki di am pi hai che ekhoi lei aduna sigum se NPF na MLA na chal chu ma khoi party gi ni UNC na chal chu ma se ekhoi mitruk ki do mitruk asib se hat ki se ma si gi action lo bi na ba tan ti pi na ba chat pani haina admain ai han bethan ani amak left nam pin pi ge bai hoji rang cookie singna cookie jaw council na ekhoi kachana ka haina ama press thore ebago adu mase aina research dog ne ba kramaina si kachana ka hide edisa tadri habni adu mase Nagaland gi ekhoi gi angami loan ni hai kacha haibse mase get cha haibni hai get cha haibse karino harga umang haibni hai Nagaland angami londa adana khoi gi lengme jeme myam che khoi gi se hoji makhandi hauna ko se lem khondi hauna khoi gi Nagaland gi Dimapur pawo mkhoi lengme jeme na ta ba Nagaland da tangkhai le re se tangkhai le ba adana mase khoi gi umang da lei haibe mi sing che umang yam shole masida umang yam lei haibegi mase
ketcha haibni hai adu ketcha haib mukhoina haidabgi kacha haini ichibni haina hayaba aduna ai wakhana di mase cookie sina insult of ne lawi aduna cookie sidi ai khoina angang wani tawdi cookie haib che manipur da leite china desu no burma desu chin hai makhoi se ko aduga bangladesh desu chin hai asidadi makhoi sibu iha han lab kang da makhoi chi kano kari tong lak pra hai kuli oina laiba kuli hai ne kuli hai je hai ba hi cookie hai no ontok pani hai na taiba azanga mi en laksani mona hojik si moroina nefurio si Nagaland chief minister mo ojab tara su NPF ki leader mo bani na masi mark si masin chat pa ha tare ma recommend to dagi khoi Manipur gi ladiba deputy chief minister bo ero minister phangbu bo ero masi ma ki recommendation si am maru ebo low bani na central government su ya bagi por masu ma mi chang ta bani na the union home minister ga mi cha una si da su union ami cha gi site gi kari response pira ngani ha wi hazable aidi kari pira kuna dida aidi tatri ado ai wakhan di home minister na mana sengba ekoi naga maitei se right citizen ne haibtar di indian ni perfect citizen ne haibtar di action logni dna makhoi refugee cookie basmain thambya bro haibse leirongni ba adu bukari pau tak pi no adu di tadri ba khoi se okay aduna hore UNC da MLA sing da hangdi khangani adu MLA NPF MLA di ai khangna ba amho leite kaung su leite telephone contact su leite adu UNC gi di mokhoi mitru tre se loina phaunai adu contact tau ganda ai hangge kari tawra na hangge na ai so hangge ba loina switch off taw okay thaga sir jang ami oza mathang se oza so la sik oza thoba moroina si live film si adum positive step hoina adum ubagi adum pot ubra traga kari sida khoina kari yeng ho ya in loi oza thoba kwain so toni ngangani ba pot se kari no sip chapchang khangdabni na haibadi lure jang ami na haibidi duni sagi naga taruki magi justice ama phangdabase masidi cookie taramari thadok nanabagi di nefurio do achuba ro longthokre ko adugi overnight ta next day da naga taruki mutilated bodies yam inhuman oi mong da recover tok matam da nefurio gi site gi adugi penda badi mung tholakidre adu tagadi magi mathak ta myam na question tor pom le masi kaino cookie na influence tor cookie gi warom de am chat thora mama sa naga moina naga gi keno si interest udrabra हाईवे की मोहनदा दुगी अचौबा कोई की कनो म लेदे बैकलैश म ले मदु रिकवर तौनना बगी दमकता नगा तरुक्सिगी समहाउ मयाम न पेनबे याबा एटलीस्ट खरदी जस्टिस पंगना बगी अटेम अमा तौनना बगी मतंग दा सोयदना आई तौबो रंगनी न खले ओके अदुगा कोई की मणिपुर दगी एनपीएफ की टिकट ता वोट काबा एमएलए सिंगना कोई की हानगी लेरिबा नगा इशू की मतंग दा मोइना mang tharaga home minister unana bagi keno di ai thajade moida dugi mende chu yam kan len do mande aduga moi haibam thokwa khara chum chalrom na sum khara keno ma pan ba khotpagi paw em bi ai paw daga di khara tholok dum ui but adugi potu thawena paw sing sin na sensationalize to ba na hojiki le ba anoba tagi cookie se isolate to raga marina cookie separatist group me am se isolate to ra kanda indigenous kogi people may amgi magi united voice ama unified response ama lag pase masi gi pochi des da kadai da no mai koi sensationalize to roga masi pot khara masi des da koi gi sanana bagi atem ama to bagi da ta news report sing sina so dumba masai gi kano sing se khara sana bra na koi di ui han da gi so koi na masi dumba koi na section na yeng bani bandi india government na yaliba policy si da di cookie gi khulai pai ba sing si mercenaries oina dum season ra kanda nakalani mak chida khuthar ga sum lak bagi pon ma le pa se masida is da khang khangau da na nakalani mak na punjal akanda jointly koi unified response ma tor pa se masina cookie da su yam chauna impact lak pa as well as india government gi ma gi policy du su yam chauna effect tor pa ni na masi kadai da no ma koi disrupt tong na ba atem ma tor pa yai ha ba se koi halan da gi dum chingne aduna home minister na mayam du laga unaraga wari sabudu da managa yam ka hena comfortable usle isi moina pama potu inhan be yana be room ma thira kora ka hena ko de mai ui okay ai admaina mai thamjaga okay thaga chiro so ai mathang si oja rinku dula se ojin ko saliba delegation board state ki manipur su nagaland ki delegation si da manipur ki site su deputy chief minister losidi ko yauri aduga npf ki state president koi tamai gi mle
awangmuni ma yauri adu Manipur gi su oza ngara mini thabi mu tuna Manipur gi hoji ki lai ba government sida government sin responsibility ji magi lobom to puchi laruk taba tabi da bi porum la panu mu raga koi gi in union government ka su khara mari fa ba tabi ba koi gi NPF ki leader ori ba Nefirio the approach to ga pun sabmina ba adu gi pot ma mali ha hom lai adu Manipur gi deputy chief minister um yauri ne magi su accountability magi su responsibility in the subchannel lady as a state ki Manipur gi deputy chief minister moina asida oi sangsili film sida kata for yongna as a editor as a journalist kamai ui jaring ko kamai respond to Manipur gi leriba conflict sina political parties singi moi gi status se dugi matik so alle se koi punamak na khange aduga political parties sing na su magi music leriba popularity si karai bo khandagre se khangbagi chang si akhoi gi mamang gi tawgi election na BJP gi MLA nipu gi meya da leira bauputa moi gi kanamba moi gi oiba mihudam ta thagat pangam gi de lok sabha gi mikhal da aduna congress gi ka chat ki haitar congress tu na popular oye na chat ki bagi wad natte issue du na base tawra kanda miyam gi akhoi gi kano se pulse miyam gi pulse da akhoi gi pura ga chat ki na matam du da akhoi gi miyam gi chaibam oi gi political party du da ruling du da oira ga chat ki bani na adai area du da akhoi na swai da ningjeng ga da basi mathangi election kyam watli se akhoi ningjeng ga da ne mathangi election se akhoi gi maye ki di 2027 gi March April swai da to bu yai na pane maram di March April swai da hujik leriba Sri Khemchan Singh ki sarkar adu sigi tenure se hai batare masigi lotion ba assembly magi term loi ma matam se March ta ne ba term assembly term loi ga di magi continuation se leibi ya de ba se akhoi gi kano da dum akhoi constitution da people port ne ma se aduna maram oira kanda laiba mikhal sigi yeng kanda NPF na su khalam ye hujik leriba Manipur gi phibam sida lakadoriba election sida makoi gi vote kayam phangna ba hona sigi na khalam be ba akoina somda top manglan me ama sajan pot pa me ama sabadudi ata area du pangsan sana ga do mande political party magi mathau hai base political party du paktok chakdok pa hena popularity oi ba pot ne se NPF na keno da Assam manung da di changjan ba kyangam de adubu Manipur da di NPF ki poje phajana maratan ba ngamna ba gi chang ama khakta di honor ibani na moisu hujiki conflict sina maram oraga moigi oiba akhoi keno se lekha ta dana bagi poram amadi yat pagi mami tai maram di chatli ba delegation sida yauri se awangbu nyumai masaya oi state ki president ni natra adagi plus losidi ko as a deputy CM haiba yar roi as a leader of the legislature of the NPF ko adu maina yeng sudum yai edo NPF ki oina natabada whole nagagi congress MLA natra congress MP over sida adu maina adu ba yaude irrespective nagagi wanate sidi keno as a Manipuri NPF ama oina ko mogi expand tongna ba mogi political party to expand tongna ba gi damakta adu gi phibam da strategy ama da chape adu ga mogi khudong chaba phangba adu Nefirio gi leithok pa yada ba gi ama khakna hojikta khoi gi panelist ani na su thambi gi ba funda ngasai gi cookie sing khoi kanoina khoi gi hostess oina thambagi matang ma Nefirio hoi the even Conor Changma masa yauri bani Conor Changma na yaurpagi potu khoi ne hekta Conor Changma gi politics ta khoi gi potu tugai na bo honar ra kai wi potu khalu ya di kai no ma NPP gi ma se leader ne ba NPP hariba political party si Manipur da khoi gi adum popular oram bayam karam ni sida karam ni ba poto amuga na masang kana bo honar ba se mai su kano amakak neba ado magi strategic political strategy mo oina politically yeng ba mi yeng amakak ta mana matam du da appeal tor ambasu ye aduga maduna makoi gi election da kanara kadra na khalam buse aduna adai area du da khoni yeng ba matam da hujiki leiriba NPF ki Nefirio gi pochida hujik mana mayam sigi NPF na very much concerned about the people of Manipur aduna NPF si kenu amakak ne na sagana bo hona bada naga taruk sigiba ahambada mana kuki hostess into thadok piu kenogi maram kenogi ko Christian gi ko gi values da yeng biraga na hai gi poto aduna mangon da gain to gi ba mayam leram gani aduga thadok kanda laibak thibana hek thadok panga nuan baga mutilated bodies oina moi taruk mang gi bu phang baje sina setback ama oye haidi either he is being sided with the cookies I report ama lak panina ada area da neutralize tongna ba NPF ki political strategy sokta na baina ma report ama silam ba yai an NPF ki oina chalam boram be masigi pochi akhoi losidi khona NPF mo oina
mana deputy CM moina Nagaland gi CM du da hekta approach tawraga chatlamgani haiba I thajade hoi adugi oba manungi oba potu di khangdri khangdraga su speculate tawu matamda mana ni furio da changaga haijaraga chatlamgani haibagi potu made I thajade however masida thajaba yaba pot amakhakti NPF ki oina akhoi su karium khara tawdragadi haina ongbo hoigi moigi kanodagi circle dagi tawraga tanara kanda losidi ko as a legislature wingi leader amoina adumain tawraga chatpani haina dum akoina ubusu yai masina leiriba akoigi issues ida akoigi karo akoigi sugi militant sing wariba suda leiba militant sing na adagi plus sugi proxy militant sing na suna thadokba proxy militant sing na akoigi proxy militant khakta natre proxy akoigi moigi oiba frontal oiba moigi oiba mayam ama moigi thola iba akoigi civil bodies hai batare asigi mayam sina chathara iba indigenous people sing da Manipur sida leiriba sidai sida landara iba sigi pot sida di masai da differences kaisu leigani habse thajade haibadi apunba akoigi amata oiba khola amakhakta hariba militant sing adagi suspension operation da leiriba militant sing adagi suspension operation da leiba nataba moigi marumda shadow da leiriba sing indigenous people sing takhaina honare iba sing sigi mayukta di punna leminari sidi akoi kawroi dongne ana punna leminaraga hojik thangnaба leibaki tawuda moigi political strategy moina chatpasida masina akoigi potta akoigi indigenous people singi apunba leiriba sida thugaigani aduga masidai sa solakani unabasina haibagi koina wakalon ama hek sagat podung tawriba se masiyam aranba aduga sagaloi da pot am khaknena adumaina chamde okay ozan ko ina makata lakni musi ozan ngaram ni su thambiba morina hajik leiriba Manipur government state government sina responsibility is apchana lawktaba miyana taliba demand si bahung phana thabo ina pangthokpasi masak thon u phangtaw sina pendabadagi lengak sida thajaba handarakpi pot ama adu leiba adu even si khoi political angle yeng bakanda congress ki khoi leader habitare CLP Megasandar na su ngarang media su phongduri hatare ngasi ngasi yoridani hajik paliba government sida chief minister yauduna chatlu basin chief minister hajik leiba government sida naga gi MLA sing na Manipur gi naga MLA sing na moi gi confident later bra habi ko hangum thuri sida kamai no no sidai sida akoigi hojikki hambagi nagi question du da lakpa matamda Manipur gi government sida akoina kayam yam thaja doino hai sidi sahi humgi lan sida akoina khangrabani aduga president rule leigre adu matungda mu government lakpani laiba government sida akoina haigi se akoina mi hale soidana hat khebani haibda adugi mathak action logda government sida akoina kari thaja doino haiba wahang du di adu adi am lam sakrase leiriba manung sida moida conflict leirabra haibasi ofum amana makoi adum phaminari bani aduga plus government gi part amu oribani aduga moi team je even say akoina hujik leiriba government si khakta da chief minister khakta da so haiba yade even the deputy chief minister maksu responsible accountability hold orine moine action lo ngam da suma masa maksu kaino ma khakne ba ano losiri ko so harasi shirkem san so harasi mawani mak se irresponsible kaino ma khakti oiri se miyam na khangne kaino miyam na khangaba miyam na khangbadagi hambada harisi ko naga taret mangi bado akoi phade harimni akoi moi phawa yaudi na harimni ne hambada are ko na amuk mayam sina testimony pirak padagi mayam sina thadorokpa khara thadorakhiba akogi laibon kanogi kariba adugi khuludagi tholakhiba khara thador labon wafai gi khuludagi thadorokhiba moi khara duna moi nupa pharaga lehowi hainarakpadagi amuk chenba yadana leiba yadana leigiba tangkak am leire adui matungda makoi gi mafam rang khangdana leibasi phangde ra cookie sing do head chat khibaga makoi gi asiwa masa phangi harim natro adudi akoina logically yeng matamda kamai tawrina government se kyam responsible oye do adwa area du dam khanga baneba adugi makha tarakpada leigriba pot sing du yeng biu hujina amuk ikoi dana numit nini humni sigi mamangda cookie kejet si na hairakhiba poto akoina halure soibadigi haka grab mistake haribneba adugi poto amuk akoi poto adu haiba nate akoi mai hadan amuk sengdokna khona awabam orine moise adu hairaba wawta adu hairiba singdugi mi singdu amata pharga moigi mathakta investigation amata tawdaba moigi mathakta FIR am haiba du bokta FIR to we are baneba kaigino da akoina soibadagi hatki bani haiba nupa do ai khoi haiba pot ama yawribani na masu directly or indirectly responsible for the killing ko aduna magi mathakta so action se lawba dum yarabani haibtare haidi provoke tawagi adagi plus madu support tawbagi mi hapa support tawba yawro koina adugi potu the area to the ying kan da si logi wafum natre sidi yamna human being amoina mi amoina khanma tamda mi ma hekta chabat ka hatpada madu ina support tawi haragadi madu ina yabadai hat khirne haragadi haribun padu madu
responsible order the maram zikari lege ba aduna magi mathak ta phaba ngam da sigi government si da bu akoina kayam yam thaja doino naga people na kayam yam thajaram doino maitei people na kayam yam thajaram doino adagi leriba pangal people na kayam yam thajaram doino aise achouba wahangam ne ba swaidadi government si da thajaba thajada ba ba wafam da tokraga government si leribra leitabra da koi gyanam ta de huji maming yoina thamibra adu just for name sake leribra adu governance su chalai de adagi infrastructure hare flop ni huji leri se law and order flop ni adagi manipur ki integrity ki perform hare it is almost flop ni lady siko total flop ni almost not total flop ni huji leri se adu government labor leitabra si ta so wahangam ni aduna home minister na sanaba yabada sanabani na home minister la wafum ji ta na baina moni khaleri se yamachu achumba moi political strategy amo oijara su indigenous people sing si voice yohonna bo honna bada tawri se sidai sida ngasai gi khoi manipur gi pop pusalak pa se kitang chana ba dum wale hai tare swai area se de okay thagachre da zarin ko aroi boina yo jangarami tam thulak saram ge jangarami khoi gi how can you numit khari mawang da khoi naga gi emle khara union home is misa unaba yaw team sinataba khara khoi gi governor ga su unaba manipur gi governor khoi eke bhala ga su unaraga khoi gi yamna peace process da maroina manipur naga area da manipur da hoji thoi crisis si yam thuna normal si porok na ba aduga peace kilami da sanction na ba ona ba da gamin na ting pangbiu haibagi adu aina wari chana ba gi taksan ba gi governor da wapom laiki si matang si da governor gi side gi kari response per gi paw lai government de hujiti governor de noming maming khakta leibwani power se mai khutta leite hoji chief minister khutta leibni home minister khutta leibni mo cabinet da tawdabni madi nom maming da neng cheta governor oibani constitution maming de head oiwani ma authority leite hoji che adubu mana asmaina tawbiyo na haibdi ai cm da ko cm da haibi ai mana kaino da hoji home minister da haibdi ai man head ne go cm da haide with the governor da hairu gunam sikai cm action je paikhat da bagi governor da hairu ne lawe ba maram di cm na tawram di paikhat lam dar di hairoi ba adna mana paikhat cm na paikhat home minister paikhat ne governor da haib ta ba governor da haib si governor na lawder di home minister haib ta ba home minister da haider di lawder di prime minister haib ta ba ni matham tham chap ta ba ni aduna si governor da haib da krisha kai lekti hoi violation di tawre cm u kale adu di mana shu do bi kan mane ba adu aishu haib ta abne sidi ko chief minister na magi action je law do bne na mai duty ne ba adu mai duty ma action law dre adati home minister de chap ta abne hoji sin aga gi hoji deputy chief minister akoi ne lady ko law city ko manipur gi mahak leina akoi gi chief minister da koi approach to the chief minister da high da natraga mahak masa maksu dum koi sapmana ba chief minister as a chief minister moina ma ki responsibility accountability sapsan lai ni adu masi thabu ina pangthok ba ngam da dun mar ga koi gi wakat pasi governor da wakat pi phim lai ga lady ba koi gi lengak marak ta ba leader marak ta ji koi gi tokhai tana ba koi unity lai ta gi potma sapsana lai bi mami di chong tai adu potmuk lai ne lobra kamai thamini aidi madudi makti leibra leibra di khangde adubu magi wase ngai naga shibni naga hatpni na naga gi wase longning da ba oirong ne lawe ba mramdi ko ki misang jang thrabni na aduna mambo one sideline utawrong ne ba hojiki dekho sida aduna nemta gi wada long leire ba aduna masidi soire aduna mukhoi shaudigi governor da chalga naga mla mari mangana unaram ne ba unai na tai